ꯇꯧꯃꯤꯟꯅꯔꯁꯨ ꯆꯪ ꯀꯩꯅꯣꯝ ꯍꯪꯒꯦ ꯉꯁꯤꯒꯤ 26 ꯖꯅꯋꯥꯔꯤꯒꯤ ꯁꯨꯝ ꯖꯒꯣꯏ ꯁꯥꯕ ꯊꯃꯣꯏꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯠꯂꯣꯏ ꯖꯒꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩꯀꯣ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯇꯨꯡꯁꯨ ꯍꯦꯟꯅ ꯁꯥꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯂꯥꯟꯁꯤꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯟꯁꯤꯡꯁꯨ ꯍꯥꯏꯐꯦꯠ ꯂꯣꯏꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯌꯨꯅꯦ ꯂꯥꯟꯁꯤ ꯌꯥꯝ ꯊꯨꯅꯗꯤ ꯂꯣꯏꯍꯟꯅꯤꯡꯉꯦ ꯌꯥꯝ ꯋꯥꯔꯦ ꯍꯣꯏ ꯑꯗꯨ ꯂꯥꯟꯁꯤ ꯌꯥꯝ ꯊꯨꯅꯕꯨꯗꯤ ꯂꯣꯏꯍꯟꯅꯤꯡꯉꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯖꯒꯣꯏꯒꯨꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯟ ꯄꯨꯟꯁꯤꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯍꯦꯟꯅ ꯇꯧꯕ ꯉꯝꯕ ꯏꯔꯝꯗꯝꯒꯤ ꯊꯧꯅꯥ ꯂꯩꯕꯤ ꯑꯃ ꯑꯣꯏꯔꯣꯀꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯥꯏꯐꯔꯁꯦ ꯃꯌꯥꯝ ꯌꯦꯡꯉꯛꯇꯣ ꯏꯆꯟ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝ ꯅꯨꯡꯁꯤꯕ 26 ꯖꯅꯋꯥꯔꯤ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯍꯥꯏꯇꯥꯔꯦ ꯏꯆꯟ ꯑꯩ ꯁꯤ ꯂꯥꯏꯚ ꯇꯧꯕꯅꯦꯕꯀꯣ ꯃꯅꯤꯄꯨꯔꯤ ꯃꯈꯜ ꯃꯊꯦꯜ ꯍꯥꯏꯅ ꯑꯩ ꯌꯨꯇꯨꯕ ꯑꯃ ꯍꯥꯡꯕꯅꯦꯕ ꯑꯗꯩ ꯄꯦꯖꯁꯨ ꯂꯩꯕꯅꯦ ꯂꯝꯖꯤꯡꯕ ꯃꯩꯇꯩ ꯑꯗꯨꯝ ꯔꯤꯜꯁꯇ ꯊꯥꯒꯠꯂꯛꯀꯅꯤ ꯖꯒꯣꯏ ꯁꯥꯕꯒꯤ ꯍꯥꯏꯐꯦꯠꯇꯪ ꯑꯗꯨꯝ ꯌꯦꯡꯕꯤ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯁꯦꯕꯥ ꯍꯥꯏꯇꯥꯔꯦ ꯉꯝꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯔꯒ ꯂꯣꯏꯕ ꯃꯄꯣꯛ ꯉꯥꯛꯇꯅꯦ ꯍꯥꯏꯇꯥꯔꯦ ꯍꯤꯡꯂꯤꯉꯩꯗ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯔꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤ ꯅꯨꯡꯁꯤꯔꯕ ꯃꯌꯥꯝꯁꯦ ꯑꯗꯨꯗ ꯂꯣꯏꯁꯤꯜꯂꯛꯑꯦ ꯂꯣꯏꯕꯒꯤ ꯇꯔꯟꯁꯤꯅ ꯑꯃꯨꯛ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯍꯥꯏꯇꯥꯔꯦ ꯏꯔꯝꯗꯝꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯗꯤꯄꯥꯔꯠꯃꯦꯟ ꯐꯖꯔꯦ ꯉꯁꯤꯒꯤꯗ ꯉꯁꯤ 26 ꯖꯅꯋꯥꯔꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯉꯁꯤ 26 ꯖꯅꯋꯥꯔꯤ 2025ꯅ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯔꯁꯦꯅ ꯑꯩꯅ ꯃꯌꯥꯝ ꯃꯐꯝꯗ ꯍꯥꯏꯖꯔꯤꯀꯣ ꯏꯪꯅ ꯆꯤꯡꯅ ꯁꯥꯟꯇꯤ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯃꯤꯌꯥꯝꯅꯤ ꯍꯧꯅꯔ ꯇꯧꯗꯅ ꯂꯥꯛꯅꯕ ꯉꯥꯛꯇꯅꯤ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯏꯔꯝꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯑꯗ ꯑꯩꯅ ꯉꯁꯤꯒꯤ ꯂꯥꯏꯚꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯀꯩꯒꯨꯝꯕ ꯃꯐꯝ ꯈꯔ ꯍꯥꯏꯖꯒꯦ ꯏꯔꯝꯗꯝꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯅꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯆꯤꯡꯅ ꯂꯩꯕ ꯏꯔꯝꯗꯝ ꯑꯃ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯔꯁꯦ ꯑꯩ ꯃꯌꯥꯝ ꯃꯐꯝꯗ ꯍꯥꯏꯖꯔꯤꯀꯣ ꯌꯥꯝꯅ ꯃꯤꯌꯥꯝꯅꯤ ꯁꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯃꯥꯏꯒꯤ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯂꯥꯛꯄꯒ ꯂꯣꯏꯕ ꯅꯥꯏꯗꯦ ꯃꯤ ꯃꯌꯥꯝꯗꯨ ꯃꯌꯥꯝꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯔꯁꯦ
From the Pasimada Sangna, Yumda Hale. See, English Santi Lady Motion Tre. Mangkai. Yam lam yam thing. 26 January yang begini. Yam su hena hai tar ko adu iram namda lana maram hoiraga yang wanare wa ba thu matam da loisinduna ingna santi leiba nowa sahi 2025 na lak pata koi puno eminar se mayam da hajari namne la yam de yam mane mayam chom da su nam nak gare गाड़ी में खर्च लेने टाइम खुशी नाम लांग रहे तो जिनाव में हम जो याम बात 26 जनवरी चलो भी नुंगाई कमाई तो क्या नुंगाई तो अखोई लान दिन मरम होएगा है ता अखोई मियोई बजे ngahtang moi so hai ta तो लान जो लोसिनिंग बै मफम यामबगी मोन अमा खतंग हाबिरा मोन लान जो लोसिनिंगना फै सि लान जो तौरगना अखोई यांगांग mai tamni miyam du yamna soi ko yamna soeba like tam pai adu dana akhoi gi lan da lan je ko phangde haji ko sin ngai moi akhoi da bo se lai bai phari ne ba mane mane mafam chana lai ye ba ye adu na ta bare lekim ta lai ro mi sing du na moi gi ma thamoi da phauram ga da ba meyam adana hoi athu matam da lan je losinaba ai mai pu sarkar amati lai ba organization lai dana ya sarkar de pulap na hapun punsil laga hai tare ani english na santi lai ba hana gi punsida alam anjen ba oirasanu na aina haijari ko yam bai punsi yam ngai ra yam bai punsida so hena na mai pak pa oi biro yai fare ko pune yai familiars yam si ka sinu misi ko haja ko sina hai tare ram dam de lai pung ko de ma misi sana na hai tare ma toina ko lan maram oiraga so koi base wana duna lai bani ado tang hai tare mi ko khara do ja wa potha boina koi punna 26 January da saruk yamin aduna tawin nafsi aduki matik nungai mayam su ana yaudaba sinung sangba koi punna oi minasi haina mayam da haijari ko yam shibani ngasi minse mayam nu jo ai channel se bu like subscribe share to view hen hai tare mayam ki dum nungai ba mayam na pa ma dum comment hai biramu dum ai tawnaba tawbo ngamnaba hai ta mayam dum charake mayam ge hen support to view ai ki kan si like changbirak ko sinok mo bu sai ta ai haningai le tan thagatsari mayam support to view na hai ta khoi ma toina ma kam ma region manana kunna hingminasi चीज़ें वैसे लगता है वैसे लगे लाइफ से